Lamdam asida lairiba lawfom singda organic farming gi chana kanglon sing asi mapung fana chathaba ngamlagadi state asida urea hargi oiba chayet naba sigi tungkoiba waroisin ama purakba ngamgani hiramasida reporter Bhakta Taurangbam amadi cameraman P Bobogi akhanaba report ama Lengak na lobby singda urea har yen with the police soibugi bagi chawna tadana godown da har marang kaina leiragasu State asida chei khudingi low tham tamda urea har fangdawi wathok lamdam asigi yamna maru oiba issue ma oiri chemical fertilizer sizinabna ekhoi mioibada pirak leba chaiteng amadi urea har gi oiba awatpa si khangna lawmi singna organic farming da onsin bangamlagadi labuk singi lebak lehau fanba ngambada natna tung koina labuk sing asida sel changtana afaba makhalgi organic oiba mahi marung kaya puthokpa ngamalli mission organic value chain development for north east region na support tawduna Manipur organic mission agency momagi ming makhada green foundation na hona jaduna lamdam asigi labuk kaya urea sizinadana labuk singi lebak lehauda darka leba nitrogen yawa organic input kaya haptuna phau thaduna organic oiba phau mai pakna puthokpa ngamle Green Foundation na sanction lakliba khongthang asiga mari leinana foundation asigi chief consultant Dr. M Thoithoi na hai lamdam asida lawmi singna organic farming asi tawda yamna kinabagi mongda leri organic farming tawduna mahi marong wahai mana masing khakta puthokpa phau thabada organic farming tawba yadabagi mongda khanari lawnari phau thaba matamda lawmi singna chemical fertilizer urea har gi mahut kari singani haibagi matangda chawba wahang ama lagli urea dagi fangliba nitrogen asi tongan ba organic source kaya dagi fangba yai lamdam asida fangba nitrogen fix toba ngamba azola yauna organic nitrogen fixer kaya sizinaba yai organic farming gi khuthangda lawmi singna nitrogen ningthina manage tawduna pambi masamau phana sau chumhanduna hena pothok lehenba yagani haina Dr. M Thoithoi na thamlagli Manipur da mayam gi thajana pamsule phau thaba matamda organic chi karamna oidorimno chemical to wo oidrakanda laina tina manage to ngamdrakanda khaiba wa yauri adu masigi se atai kemta nati akoina chemical hapasu hapliba matam chadabanina tin laina gi effective oiba hida kapta adu organically tawrokpa matam siledati khoigi nitrogen si chang chana magi mathau taba potlam chang du yona phangani haibisi thajana daba su mayam lai adu tasengna thajana dri du di ma tawdri bagini kanaguma amana organic farming si phaugi da mafam da once amuka khawraba next year so ma adudam soin dawn Green Foundation gi makhada organic oiba phau thabagi khongthang ama changsilakliba sigi matangda foundation asigi scientist in charge RK Nirupama na hai Green Foundation gi ming makhada lamdam asigi tongan ba register organic farmer singda pseudocare fluorescent pseudomonas neem powder cake nitrogen fixer azosporium phosphate solubilizing bacteria PSB potash mobilizing bacteria KMB sizinhanduna phau pambi singda darka leiba macronutrients sing phanganduna lebak lehaugi organic carbon gi chang hengarhanba lebak lehaugi asina yak aingacha chang amada thamduna hena masamo phaba leina tina changdaba pambi ama ohenduna sathok hena puthokpa lawmi ama ohenba ngamle Green Foundation gi makhada organic farming tawriba lawmi singi lawfam amadi chemical fertilizer sizinaba lawfam singda horiba phau pambi singi masamo phaba amadi laina tina tabagi chang yengsiluba matamda organic farming chathaba labuk singda yamna hena phaba thingnari haina RK Nirupama na thamlagli organic fertilizer sizinaraga uba jaga gaidana nong yam kana chudaba taraga su nong chudabagi akai baje kya kana uba phangdaba aduga chemical guma sizina mafamdana khoi laikrak laun chatlaga ising phangdabagi awabaji moidana hena khamthengna nuai tabdu uba phange organic fertilizer sizinabada khoi gi silica based fertilizer samna habna nitrogen fixing laire adagi de phosphate solubilizing laire potash mobilizing myam laire si myam sizinaraga uba jaga kai adagi de pseudomonas kai haplaga sizinaba adagi laina tina taraga su akhoi organic ki oiba hidalang thak sizinaraga uba mham singdana ka hena awabasi uba phangdaba lebak lehauda nitrogen gi tangai fadagwi matangda ICR gi soil science gi scientist Dr. T Basanta na hai pambi amagi yamna maru oiba machinjaga si nitrogen ni pambi singna darka leiriba nitrogen asi chemical fertilizer natraga organic source kaya dagi phangba yai chemical
fertilizer sizinabana mahi marongi quality amadi protein yawgi chang hanthali lebak asigi oinasu Sikkim natna Manipur yauna North East state singda lakadoriba chahi manga asida organic state ama ohennabagi pandam thamli mamangi matamda ahallaman singna sa sal singi mathi mayungna pambi singna darka leiba nitrogen asi pirami adubu hojiki oinasu laumi singna yamna laina phangba hingkup microbes kaya matam chana sizinaduna organic oiba mawngda phau thaba yai haina Dr. T Basantana thamlagi hausi putok matamda chatok phajana lehenge hairagati nitrogen ji matik chana piba darkar tai magi sinabagi mong si chumdragadi aikoida yamna phokthok handanba koina phangning bedo phangdabgumba adungba kya thokani farmer mayam si chanthi phangdaba koigi organic oiba har je marang kainadi phangdi phangoi phangdaba si karamna manage tawgane hai targadi koina laina phangba hingkup singje si sinabi tare si hingkup singsi yam laina phange ngasi Manipur da su entrepreneur mayam thoktana hingkup singje puthokpa farm mayam lere Manipur da chanaba makhal gi puda phangi ba poche masi sinabiraga sinabagi matam chadragadi ko makoi si kano tawba yade koi lingdringai matamda soil da chai hoba lahon hundringai matamda mai mara si jiki hariba hingkup ki khoigi formulation singje singda tingaga the noma 24 hour luppaga thamhauba chungba si mayam tawba taragadi ekhoi line manage tawgane haina thamjai Green Foundation gi makhada organic farming tawriba kangasify dagi ibom chana hai maha asi sahi ani gi mamang dagi Green Foundation gi makhada organic oiba mawngda phong mai pakna thajaragli maha ki lofam asida chemical fertilizer amata sizinadi maha ki lofamda hauriba phokpambi asi maha ka punna thaminaba chemical fertilizer sizinaba lofam sindagi yamna hena masa mau phaba heli laina tina tadri lofam gi lebak lehau su phai kum asigi oinasu maha ki lofam asi sathok phagani haibagi chapchaba thajaba leijai lomi singna organic oiba mawngda phau thabada akiba lebiganu organic farming da mai onsin biduna urea har phangdabagi khudong sadaba amadi phauda tin tabagi awaba lehlerosi haina bomchana thamlagli aigidi khoigi urea sizinadramina nitrogen changje khoidi dum ascended lejeba thi thangnaiba lowimda yengbiyoba maiji ahenbanina khoi leina jinai chang tabi changje mana dum helani do aigidi hiji hidap ta kapte napi hida khangte hilai da kamja amta sizinadaba lofam ne bisi sida dum yengbiba khangani sigi mayai thangba mana sida khoidi to ascended dum lejarangani leina chena chendaba lofam am khakne ba sidan ta edo mase akhoi fertilizer sizinamana potok son handade machi hengkatpe saru khaktani aduga chemical sizinabjiga cheng makta ju je compare to tongna lumba ju haina raji the weight like the hangar matam da chamana bora jab ko matam da bio fertilizer sizinabjina adum heli the cheng makta talpom ju isa yu rice mill le je ko aduga urea sizinakpa dofam kangu ha je ko cheng ti alakani sinama pum ju lakani lamdam masida urea hargi oiba kumpura watho ama leiri lowba matamda urea haptadi yade haiba wakalon thadokuna lamdam masigi labuksingi lebak lehauda nitrogen enriched toba yaba organic oiba polamsing haptuna lamdam sigi labuk singi lebak lehau phagana hanba yai haiba wakalon lamdam masigi longmisna khangba matam oire haiba wafam myamda thamjari camera person pibu loina paudam jariba bhakta tarambam impact news imphal